Kokomigi thaupuba miyoi sing yauna miyoi taranipana saba team ama Union Home Minister Amit Shah unanabigdamak ngasi Imphal thadokre. Miyamna Kokomibu lana artha hanbiganu haina Sunil Karamna phongdokre. Iho ama sagat pada miyam gi role yamna chawi. Kokomina ngasi gi khongfam asi yauna changsilakpa ngamliba simak miyam gi support fanglam drabadi mai paklam dabasu yai haina Kokomi gi media coordinator Jitendra Ningomana haikre. Manglam sata ahlaman singna satnaramba chanalon satkaya ngasigi mirolna yokhatuna thamba mathau tai haina Chief Minister N Virena haikre. Sarkar gi officer file management ningthina tawba yanaba ahanba oina Health Department gi e-office kauba digital workplace ama ministerial jent kumarna launch tawkre. Lakadoriba lisingani kundagi bosemna lawba HSLC exam da ahongba kaya laigidawri. Sahi asigi oina HSLC exam February 13 tagi hauraga yausang mamangda loisina pandam thamli. JIRIBAM gi BABUKHAL da lengak na paikhal iba yai fathaurang singi mami ta hodri. Mahairoi kaya lairik tamba fangdana lehori. Asian Laibak Taret ki High Commissioner amasung Ambassador yauna miyoi kunhumdoina saba delegate timna more gi yumthang nariba Myanmar gi tamu amadi namfalong yauna atai tuan bampham sing yengshin kre. Naga Santi Warina Lamdamasida Oirakliba Tangdu Laitada Fiu Masida Kuki Singi Oiba Jolen Territorial Council gi demand Tobuga Loinana Kuki Lal Holo KNO UPF Amade Laingaki Marakta Santi gi Wari Sanana Bataksilladuna Nasi Churachandpur Yauna Kuki Taba Mafam Singda Jomi Community na Santi gi Khongchadama Chatkre. Ngasi ayuk pung mga makhairom taba matamda Churachandpur District ke Ningbang Faida nupa amagi asibaksang lairam lehairi. Laikhidraba mi adugi mamingna langkhalat chahi kuntramapan apokpa laikhidraba songsapung kawi Saidan village tagini. Tha asigi kunma thoidigi kunmari fawba Telangana na yumbu oiduna LB Indoor Stadium da pangthokiba Nipan Suba AITWF National Traditional Wrestling and Pancratian Championship lisingani taramapanda Manipur na gold medal kunmapan silver medal taramari amasung bronze taret lauduna first runners up team Mingthol fangbangam kray. Sons of KANGLEIPAK member ahumna handak Mangalore da thasigi kundagi kunmari fawbo pangthokiba Senior National Professional Muay Thai Championship lisingani taramapanda Manipur gi mai purakre.